ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯂꯨꯋꯥꯡꯁꯝꯕꯝ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤ ꯃꯗꯨꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯇꯨꯝꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯂꯩꯍꯜꯂꯣꯏ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯇꯥꯍꯜꯂꯣꯏ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯗꯨ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯂꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯀꯣꯂꯦꯖ ꯑꯃ ꯑꯐꯕ ꯑꯣꯏꯍꯟꯕ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯌꯥꯎꯏ ꯁꯨꯝ ꯇꯧꯗꯅ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯔꯒ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯔꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯍꯟꯕ ꯌꯥꯗꯦ ꯀꯣꯂꯦꯖꯇ ꯄ꯭ꯂꯥꯁꯇꯤꯛ ꯇꯥꯍꯟꯕ ꯌꯥꯗꯦ ꯆꯈꯥꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯟꯕꯤ ꯂꯥꯡꯕꯤꯔꯦ ꯀꯣꯂꯦꯖꯇ ꯂꯩꯔꯤ ꯃꯣꯏꯅ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯃꯥꯌꯣꯡ ꯌꯥꯕꯤꯔꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖꯀꯤ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯏꯅꯥꯎ ꯃꯉꯥꯜ ꯈꯅꯥꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯂꯩ ꯑꯩꯈꯣꯏ ꯏꯆꯟꯁꯤꯁꯨ ꯃꯥꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯄꯣꯁ ꯄꯥꯏꯕꯤꯔꯤꯕꯅꯤ ꯑꯩꯈꯣই ꯑꯣꯖꯥꯁꯤꯡ ꯂꯩꯖꯔꯦ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯔꯒ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖ ꯂꯨꯋꯥꯡꯁꯝꯕꯝ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯁꯤꯒꯨꯝꯂꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯕꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡꯕꯨ ꯂꯩꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣই ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯤꯔꯛꯄꯅꯤ ꯃꯐꯝꯁꯤ ꯏꯃꯥ ꯐꯣꯏꯕꯤ ꯂꯩꯔꯦ ꯏꯃꯥꯒꯤ ꯖꯒꯥ ꯑꯩꯈꯣꯏ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯚ꯭ꯌꯨ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯣꯟ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯥꯏꯕꯅꯤ ꯁ꯭ꯇꯣꯞ ꯌꯨꯖꯤꯡ ꯁꯤꯡꯒꯜ ꯀꯔꯤ ꯍꯥꯏꯗꯤ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕꯅꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕꯤꯔꯅꯨ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯖꯕꯗꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯁꯤꯒꯦ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀꯦꯝꯄꯦꯟꯅ ꯑꯩꯈꯣꯏ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖ ꯂꯨꯋꯥꯡꯁꯝꯕꯝꯅ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯂꯨꯆꯤꯡꯂꯒ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖꯀꯤ ꯑꯀꯣꯏꯕꯁꯤꯗ ꯇꯥꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯔꯒ ꯍꯨꯟꯗꯣꯛꯆꯕ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯖꯕꯒꯤ ꯃꯃꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤꯡꯅꯤ ꯑꯍꯜ ꯂꯃꯟ ꯉꯥꯛꯇꯅꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯆꯟꯁꯤꯡ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯂꯥꯁꯇꯤꯛꯅꯆꯤꯡꯕ ꯁꯤꯒꯤ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯥꯔ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯣꯏꯅ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤꯒꯤ
ꯀꯥꯟꯅꯖꯕ ꯀꯔꯤ ꯀꯔꯥꯁꯤꯡꯗꯨꯒꯤ ꯑꯦꯋꯦꯔꯅꯦꯁꯅꯤ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁꯁꯦ ꯑꯗꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯑꯗꯨꯒꯤ ꯐ꯭ꯔꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯦꯋꯦꯔꯅꯦꯁ ꯇꯧꯖꯩ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯉꯥꯟ ꯁꯅꯥ ꯁꯣꯝꯅ ꯑꯝꯇꯪ ꯀꯩꯅꯣꯝꯇꯪ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯁꯤꯗ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯍꯥꯛ ꯀꯩꯅꯣꯁꯤꯗ ꯍꯪꯖꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯀꯣꯂꯦꯖꯁꯤꯒꯤ ꯊꯧꯁꯨ ꯄꯨꯕꯤꯔꯤꯕꯅꯤ ꯏꯅꯥꯎ ꯃꯉꯥꯟ ꯁꯅꯥ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯔꯛꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯊꯝꯅꯤꯡꯉꯤ ꯏꯅꯥꯎꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯅꯁꯨ ꯍꯦꯜꯂꯤ ꯃꯣꯠꯄꯁꯦꯀꯣ ꯍꯥꯏꯕꯗꯤ ꯂꯥꯛꯏꯕ ꯁꯥꯇ꯭ꯔꯅꯁꯨ ꯃꯣꯠꯍꯟꯕꯅꯤ ꯏꯁꯥꯃꯛ ꯁꯥꯇ꯭ꯔ ꯑꯣꯏꯖꯔꯒꯁꯨ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯩ ꯍꯣꯏ ꯁꯥꯇ꯭ꯔꯅ ꯑꯩꯈꯣꯏ ꯐꯣꯝ ꯐꯤꯜ ꯇꯧꯕ ꯂꯥꯛꯄ ꯈꯣꯠꯄ ꯇꯧꯍꯧꯁꯤ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯆꯥꯏ ꯃꯌꯥꯝꯗꯣ ꯄ꯭ꯂꯥꯁꯇꯤꯛꯅꯗꯤ ꯒꯝ ꯀꯩꯀꯥ ꯂꯩꯔꯒ ꯄꯨꯡ ꯇꯣꯞꯄ ꯏꯁꯤꯡ ꯊꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯃꯣꯠꯁꯤꯜꯂꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯔꯦ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃ ꯈꯪꯉꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯨꯝꯕꯁꯨ ꯉꯝꯕ ꯅꯠꯇꯦ ꯃꯩ ꯊꯥꯗꯣꯛꯑꯒꯁꯨ ꯄꯣꯂꯨꯁꯟ ꯃꯌꯥꯝ ꯊꯣꯛꯄꯅꯤꯅ ꯁꯨꯝꯕ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯗꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯕ ꯀꯩꯅꯣꯝꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯈꯨꯠꯁꯝꯅꯔꯒ ꯁꯨꯃꯥꯏꯅ ꯉꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁꯦꯡꯗꯣꯛꯄ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯇꯧꯖꯕꯅꯤ ꯁꯤꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯗꯨꯅ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯌꯥꯝ ꯌꯥꯎꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯉꯥꯟ ꯁꯅꯥꯀꯣ ꯍꯥꯏꯔꯤꯕꯁꯤ ꯀꯦꯝꯄꯦꯟꯅꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯅ ꯍꯥꯏꯇꯥꯔꯦ ꯂꯧꯈꯠꯂꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯤꯖꯤꯟꯅꯔꯔꯣꯏꯁꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯍꯣꯏ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯤꯖꯤꯟꯅꯗꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡꯅꯤ ꯑꯣꯖꯥꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯗꯨꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯤꯕ ꯌꯨꯅꯤꯌꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯁꯤꯁꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯆꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯄꯤꯔꯒ ꯍꯥꯏꯗꯤ ꯄꯣꯁꯇꯔꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯪꯅꯕꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯣꯟ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯥꯏꯖꯕꯅꯤ ꯁ꯭ꯇꯣꯞ ꯌꯨꯖꯤꯡ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯖꯕꯅꯤ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯂꯨꯆꯤꯡꯗꯨꯅ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯔꯣꯏꯁꯤ ꯍꯥꯏꯕꯅꯤ ꯁꯤꯁꯤꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯐꯠꯇꯕ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯈꯪꯅꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ Thank you all. ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ